Indian Medical Association IMA Manipur State Branch ki State Working Committee SWC na sinduna behind the marks who heals the healers haiba thimda Lamphel pata leiba IMA holder National Doctors Day Pallan Thouram Pangthokhre. Indian Medical Association gi Honorary State Secretary Dr. Thouram Gautamna Dr. VC Roy ki punsi wari pathokhi bagaloina state asigi oina khangatlaba khwaidagi ahal oiraba Dr. Mangada achamba khudol piduna ikai khumnaki Thouramaduda English ngani kunmari gi medical graduate ta Karam Gaurakisor Singh Memorial Award su lanthoki amadi Indian Medical Association gi College of General Practitioner Faculty Manipur Singh Su Taram Oki. Indian Medical Association Manipur State Branch ki past President Dr. R.K. Lenin na Fungdora Kibada ngasigi Thouram masida Dr. Singh na miyoi bagi punsi kannaba lauriba thaudang nauhongno na ningsing bagaluina achet pawasak kaya laumin na bagi tanja adu laubani haiki. Sahi khudingi July ki tang ama se koi Laikedrawa Bidhan Chandra Roy katho oba duguma fishiana mane duga West Bengal ge anishuba Premier Habitat Chief Minister so ibirami adumana Chief Minister oira pawda anabasi ki damakta katho oba amari magi anabagi damakta khanbiramba dugu ningsing aga numit sibu laibak sigi oina doctor gi numit ni haina palon tongna bani adunga si ekoi doctor sina punjari basi ekoi da ningsing naba amana ekoi kari gi damakta doctor orak pano doctor gi thaudang si karino aduga isa gi care lawra kanda ekoi na topa singi mateng pangbangamna naba ekoi su isa pana leina naba aduga patient sing su masapana thambagam na nabai tumta punna wasak minaba amadi nahongna na akoi ichagi thaudang nixing na naba dumba numit amani masida akoi singi manaba Dr. Khudimako Happy Doctors Day and wish them.